Manipur lairiba oil pump singda puba thangba ngamdaba sel gi demand tawduna miyoibagi punsi amadi lanthum kaya mangba yaba mawongda oil pump singda bom thamjinduna kihan khanganbagi thawongbu yaningdaba fongdoktuna Manipur Petroleum Dealer Fraternity na demand kaya yawba memorandum ama Manipur gi governor da pisankhre. Governor da pisankiba memorandum aduda Manipur gi valley amadi peripheral area singda leiriba oil pump dealer singna thengnariba khudung chadaba kaya sige tung koina chatnagadaba solution nama ngasi December gi 22 dagina 19 fawbagi manungda hauzik paliba governor gi lengak asina puraktrabadi oil pump sing thingjanbagi khongjang sangsilagani haire. Memorandum aduna makhatana petroleum products sing asi yonba matamda dealer sing na mamal lepa nate India government na fix oina leplakpa mamal aduda dealer sing na yonbani masida dealer sing na hena yonba yaba nate loinana petrol liter amada value added tax asi chada kun manga haibadi liter amada lupa tara mapan ga dasmik manga taruk amasung diesel liter amada na chada tara humdoi dasmik manga haibadi liter amada lupa tara ga dasmik ama khomgatuna state asigi direct revenue oina kari masigi mathakta aina thingkhraba lalhulup kaya na puba thangba ngamdaba demand kaya ama tawrakpa demand sing adu piruragana state authority na NSA fawba panba yai haibana chingba trade tawrakpa nakalamaromdana aina thingkhraba lalhoba singna tawrakliba demand sing adu pidragana miyoibagi punsi amadi mal chang manghan takhanba yaba bom kaya oil pump singda thamjinba amadi direct live trade fawba tawduna akiya khang thokhalle pumnama sina maram oiraga oil pump dealer singda aduki mati khudung sadaba awaba kaya mayok nabana maram oiraga mizam miyam da khudung sadaba awaba mayok nagani khanglabasu oil pump sing thingjanba natana upai leirakta fibam ama oirakle. Manipur Petroleum Dealer Fraternity na thengnariba khudung sadaba kaya sige tung koiba chap chaba solution ama paliba governor lengak asina chatliba chayol December ki 22 dagina December 19 fawbagi manungda purak trabadi oil pump sing thonglon bagi khongjang sangsilagani haina palli. Ziri romdagi cement puduna lakpa heavy loaded tata truck ama none district ki khumzi bazar amadi longmai bazar gi lonaba RCC bridge ta accident thokre hairi thawdogadu ngarang numidang wairam pung 3:10 rom tarakpa matamda thokibani registration number OD 09AD 7393 oiba chakatara taruk panba tata truck adu truck driver aduna khumzi bazar da khamlamlaga driver na kumtharaga pochai leiba thokibani matamaduda khamduna leiba truck adu khanghaudana matomta chenthakibani hairi heavy tata truck aduna chelakpada manakta leiba khamduna leiba tata sumo grande registration number MN05A7856 amasu akai atoi thokhi hairi adumainamak accident aduda miyoi amata asok apandi yaukhide tungda none police ki team ama accident thokfam da laktuna yengsin bagaloinana local miyam galoinana gari adu lokhatkhi hairi. Ngangbam Inau Chabu International Sports Kickboxing Association SK Manipur gi member advisory committee gi thopuna na bakhalakre Ngangbam Inau Chasi martial arts ke trainer amasung instructor amani mahakna angang oiringai matamdagi thangta karate kobudo amasung kungfu masana singda thawai yauna sanarakhe masida sunatana miyam gi oiba thabak thoram kaya da su thawai hakchang yauna saruk yarakhiba miyoy amani mahak state scout master award fangkibata natana Manipur State Scouts Union gi assistant state commissioner amasung trainer instructor na chingba tongan ba thabak thoram kaya da thaupuram khe mahak kumja inglisingani ga nipan da West voluntary award kumja inglisingani ga 15 sida Dr. VR Ambedkar National Sanman Parak amadi Indo China Friendship International Award su fangbangam khraba miyoy ni